KAINA International Border Landuna India da Changshillaklamba Bangladesh Macha Ahum Assam Police na Phare HAIRI Faraba Miyoi Ahum adudi Bangladesh ki Rajshahi District tagi MD Abu Said Asadul Islam amadi MD Sarwar kawi HAIRI Makoi ahum gi manungda amadi India ki Aadhaar card Pairamba thingnaki amadi mahak mamangdasu logi wangmada narolda India da Changshillaklamba da Changshillaklamba miyoi ni haiba khangba ngamle faraba miyoi ahum adu amuk hanna Bangladesh ta deport tawkhre HAIRI tawdok asigi matangda Assam ki Chief Minister Himanta Biswa Sarma na social media da thadorokpa post amana hai KAINA narol da India da Changshillaklamba Bangladesh Macha Ahum Assam Police na fagat pangamle miyoi ahum asi Tripura fauduna Assam da Yorokibani Makoi ahum Tamil Nadu gi Chennai tamna chatuna thabak suruna bahonarambani makoi ahum gi manungda miyoi ama Aadhaar card pairamba asi nungnangningai oi amadi makhatana logi wangmada leibak asida Changsillakpa miyoi sing thingna bahonabada achoba khudong chadaba mayok naragani haibasi thokdok asidagi khangba ngamle HAIRI